ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯩꯇꯩ ꯈꯨꯟꯗ ꯅꯣꯡꯃꯩ ꯑꯃꯗꯤ ꯕꯣꯝ ꯀꯥꯞꯁꯤꯟꯕ ꯃꯇꯝ ꯈꯔ ꯂꯦꯞꯂꯨꯔꯕ ꯇꯨꯡꯗ ꯉꯔꯥꯡ ꯑꯌꯨꯛ ꯄꯨꯡ 10 ꯔꯣꯝ ꯇꯥꯕꯗ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯐꯨꯕꯥꯂꯥ ꯃꯅꯤꯡꯗ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯧꯕꯨꯛꯀ ꯇꯥꯏꯅꯕ ꯃꯐꯝꯗ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥ ꯀꯥꯞꯁꯤꯜꯂꯛꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯧꯕꯨꯛꯇ ꯊꯕꯛ ꯁꯨꯕ ꯃꯤꯑꯣꯏ ꯃꯤꯄꯥꯏꯕ ꯄꯣꯛꯅꯈ꯭ꯔꯦ꯫ ꯑꯃꯔꯣꯝꯗ ꯉꯔꯥꯡ ꯑꯌꯨꯛꯇꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯍꯥꯏ ꯀꯦꯅꯦꯜ ꯃꯊꯛꯇ ꯂꯧꯕꯨꯛꯇ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯑꯊꯤꯡꯕ ꯊꯝꯗꯨꯅ ꯊꯕꯛ ꯁꯨꯕ ꯊꯤꯡꯈꯤ꯫ ꯑꯗꯨꯕꯨ ꯇꯨꯡꯗ ꯂꯧꯃꯤꯁꯤꯡꯅ ꯅꯣꯡ ꯀꯥ ꯍꯦꯟꯅ ꯃꯪꯁꯤꯜꯂꯛꯄꯗꯒꯤ ꯐꯧ ꯌꯩꯍꯧꯅꯕ ꯃꯥꯒꯤ ꯂꯧꯕꯨꯛꯇ ꯏꯟꯖꯤꯟꯅ ꯂꯧ ꯌꯩꯕꯒꯤ ꯊꯕꯛ ꯀꯟꯅ ꯆꯠꯊꯈꯤ꯫ ꯑꯁꯨꯝꯅ ꯀꯟꯅ ꯊꯕꯛ ꯁꯨꯅꯔꯤꯉꯩ ꯆꯩꯔꯛꯇ ꯅꯨꯡꯊꯤꯜ ꯄꯨꯡ 2:15 ꯔꯣꯝ ꯇꯥꯕꯗ ꯕꯣꯝ ꯑꯃ ꯂꯧꯕꯨꯛꯇ ꯀꯥꯞꯁꯤꯜꯂꯛꯈꯤ꯫ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯑꯁꯣꯛ ꯑꯄꯟꯗꯤ ꯌꯥꯎꯍꯧꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯂꯧꯃꯤꯁꯤꯡꯅ ꯂꯧ ꯁꯨꯔꯤꯕꯁꯤ ꯗꯥꯎ ꯌꯦꯡꯕꯒꯤ ꯃꯑꯣꯡꯗ ꯁꯨꯅꯕꯅꯤ꯫ ꯃꯔꯝꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯃꯔꯣꯜ ꯀꯌꯥ ꯂꯩꯔꯕꯁꯨ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯀꯥꯞꯅꯤꯡꯕ ꯃꯇꯝꯗ ꯅꯣꯡꯃꯩ ꯅꯠꯇ꯭ꯔꯒ ꯕꯣꯝ ꯍꯦꯛꯇ ꯀꯥꯞꯄꯒꯤ ꯑꯊꯤꯡꯕ ꯂꯩꯇꯦ꯫ ꯅꯣꯡꯃꯩ ꯀꯥꯞꯄ, ꯕꯣꯝ ꯄꯣꯈꯥꯏꯕ ꯃꯈꯣꯜ ꯇꯥꯔꯕꯁꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯅꯦꯜ ꯑꯃ ꯐꯥꯎꯕ ꯂꯥꯛꯇꯨꯅ ꯂꯧꯃꯤꯁꯤꯡꯗ ꯃꯤꯄꯥꯏꯕ ꯂꯩꯇꯅꯕ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯒꯤ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯔꯕ ꯂꯩꯇꯦ꯫ ꯀꯅꯥ ꯑꯃꯠꯇꯅ ꯂꯧꯃꯤꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯇꯦ ꯍꯥꯏꯔꯤ꯫